Paomee Singna tongba MST bus dagi Manipur haiba wahai muthat kadabani haiba wahaudagi megi tang kunda thokiba gwal tabigi thaudogi achumba fanghallo authority na tumina laisilloidabani haina taksiladuna ngasi Paomee Singna Wakat Meepham Phamduna Khongjang Changsinkhre All Manipur Working Journalist Union Amju amasung Editor Guilds Manipur na punna sinduna ngarang apunbagi Meepham ama pangthoktuna Khongjang Changsinna warep laukibani Imphal gi kaisampat laimazam laikai da leiba community hall da chathakiba Wakat Meepham aduda saruk yakiba All Manipur Working Journalist Union gi President Asem Vaktana phongdokhibada Gwaltabi gi thaudok adugi matangda chathakiba inquiry gi report lan khatkhre Hairabasu ngasi fawba tumina leisiliba asida thodok adugi achumba puraknanaba ngasisu Paomee Singna lepli haiba khanghananaba ngasi gi khongjang ngasi changsinbani Paomee Singgi maikaidagi achumba puthoknaba taksinkiba leirabanina aikhoidasu karigumba kharadi khanghanfam thoi tumina leisinba si afaba natte haike Editors Guild Manipur EZM gi President Khongjang na phongdokhibada Manipur gi miyam da yamna thamoi sokhankiba thodok adugi matangda memorandum pisinduna thabak paikhat piu haina taksin kiba laikhre makhatana inquiry committee semduna thizilaba matung ngasi fawba thabak amata laukhatana tuminna leisinba se thawai usittaba Paomee Singbu karisu leitana khanbagi mawong mali thodok aduda Paomee Sing Siroi Festival haudokpagi paw lawba nanghan kidabani Paomee Singgi thabakta khut thingzinduna ayet apan pikiba aduda karigumba thabak kharadi laukhatkani haina thazaba thamlambani adubu ngasi fawba thabak amata laukhatana inquiry report su namsinduna thamle Paomee Singna ngasi fawba democratic oiba mawongda slogan sandoktuna amadi amuba batch thetuna khongjang changsinduna lakle thodok adugi achumba fanghanbiu tumina leisinbiganu haike Panbayabadi Gwaltabigi thodok thokpa numit magtada Paomee Singna rally ama chatuna governor da memorandum ama pisanki mathangi numit megi tangkun mathoida Paomee Singna nongmagi sintha leptuna khongjang changsinki madugi matung leingaki amadi state police amasung state asida mathau tauba central security force kamari leinaba pau phongdabagi khongjang changsinki tungda state asida handak thokhiba ising ichawng maram oiduna miyamgi interesta emergency service kamari leinaba pau sing hapnanaba May kuntra da warep lauke zungi tangkun mathoida amzu amasung EGM gi apunba athubagi Meepham pangthoktuna lengaki pau phongdabagi khongjang mapung fan handoktuna athubada gwaltabi thodokki achumba fanghallu haina lengak da taksinduna amuba batch thetuna amasung slogan sandoktuna khongjang changsilakhibani adubu ngasi July gi tang 8 fawbada lengak na thodok adugi matangda action amata laukhatana inquiry gi report namsinduna thamli Hojik phawada inquiry report tu hoju usu udri afel chum ta banatana ada inquiry du kari tawrage haji ngasi minute nifu manga nifu tawni sure akoina action namatang lokhat piwa habana action de yam sawba sawdu wi wana teba thokriba thodok tu di yam sawba incident ni governor yawba khulda pangthokba sirui lili festival gi paw coverage satpada namdana nanghandabani chalhandabane ba maduda natana koi miyam gi yam thamoi sokpa Manipur thaba wahi Manipur state transport ki bus ki Manipur muthatpa sigumbai yam chawba incident eba sigumba thodo sigi matang da koina maru oina koina demand taw ribdi koi journalist da interference pi gi ba security force namna matam chana yohandaba yobu yada da na koi upai da halakhiba adugumba dugi action kitang lokhat piyo haibana ba adu lok action lokholo haibo jo phawa government jina ta di haibidi yaroi tai inquiry ma chathare adu bohoji phawa report tu puthokan da action namatang lokhat ba udabase masina hoi Paomee jingsi yamna pendabani khang da badona kaimta thawoi da usutbidaba adagi media si kaimta khandabai mongda tuminna lesan bazida masi khara khanghan ba chummi haiduna masi gi khongjang ji changsin bane na ai rabai thumjal koina gar mama pigrga de khode su kai mama responsibility khangba ya da ba haibe ya da ba suleram ba yai adu ya ba khara de khode su madi waqti koi da khangum thui koi sum kano to bai ning jang bai tare ne sarkar da koi kautri koi kano se ngairi noi gi kano ngairi haina khangin bane bina masi kano tawri